Welcome to Manipuri Story Collection Official. Jangsilaglaga nongdairembada yam limna hairi nongdairemba ijan gilam bibiyu maabu thinganu ijanna tayalbo nakandi inthokraga nongdairemba ki mit anida munna yinglaga thauna fana hairi haikro nangna khangbu singdo nangna hairo kadori bo wahi singdigi makha pona aisu thabak dorake yam thauna haleiko amuk sumichi khachili nongdairemba na ijanda Maga piklingi dagi luna tinarakpa inawbaso nongdairembagi matong-sida mapum thitna sauning lai aduna jangsilaglaga magi marupto chingnaba honare nang yam fate chatnawa tawse ijana nongdairembabu inawbana pokhidanaba nongdairembagi thabaki phuritta lamlaga pharai pokhiba yarai mana hainingli basa hengani lei parai tawraga nangthokna basilakanu Inawbaso pubangamdre nongdairembasu ijanna magi phuritta pharibado yenglaga hairi nangumi mamal yawdawi nupina aingona faba yabro jutchadabi nangna thengba yaba mira aise nawabu silaga kada leminaba ngambi chamin thakminaba tawba semjin sajanba oidaba ngangnaba hotnarakliba nongdairembado tumin leikhre haige tawramba wahaisingdo loishinda thatkhre Ijangi tholaba khubagtuna sapho kanna asabuga loinana mabu yona bahot narakliba nongdairembagi khazaida thazilai sangman khibana wa ngang thorakpada khonjen niklei ijando nongdairembada khudom bisinglaga khangrana atuk miusitaba sel paire matik mingbu tumit kum uba nangna ngangning mangangba tokningba tawba yaba nupi raise naram chat kyam phazaba mino nang Ay buhunto nang hagliba nang kari oirige. Minok na dringi na sagilam chat hana semdo o mahi. Mitin gay. Wahay si hay na mamittagi mapiso mari chentharai. Mahang na nongdairemba buso kupaang na thado na pure. Kapaso mana kaple. Kupa ke jaina phawdabakum ijanmo yingli nongdai. Tarakliba mapido maningtam na chenthal laga hayrai. Pindaba kayana yumsilaba khonjelda. Yelo aingonda karemno lawai nupini haina usitlo no mamal yautaba nupini khanna atubo sengna chacharibi aigi lamchata singaraktuna aigi punsida khutthigsilaklabadi oiningba kanagi macha oisano nangbu hatpa ngamakani maduda chingnaba pokkadaba nupi manbra aise ai bu hatgani sinatro okay tawwadabo wahi amakhakdi haige si hairaga ijangi manak nakna makhong thangzili Ijan su khongpham machi leng bataude tayalgi inawbagaso khamakte nongdaibo ngamthokna halage khalabra ijangi kapliba mitlu ani dubo amuktang yenglaga chimbaldo nakong mayada naksillaga maithongda karimnaba matau utlaga chimbaldana nungsiba wahai thon lai nongdairemba manak nakna leiriba marupsingdo tahan batauda chirol tore yam thina nungsi halle aigi maramgidama Nanggi miludagi chentharakliba pirangdo aina nungsidaba ngamde nikupsida nungsina ikutsina pirangdubu taithoklaga nangbu thembagi pangal leitrabasu pirangdugi chaina aigi thamoida fauri nangbu kafanbagi aibu chairakpeyo isana yana lauge tawbadabo ifamdagi lapthokinu aigi henjinba wahaidugidama aina nafamda lale haijari but Every bad situation will have something positive. Anyway, I love you. Tu chungba phawi ijan wahi singa sina yeirakpada nongdairemba khongpham du handoraklaga lengsum ani du inkhatlaga You can do whatever you want and remember one thing nothing is permanent in this universe Nang so ahongba lakhini ma so adumo hongkini adubo aidi ai oina ahongba leita lepkani I hope one day you feel guilty for you treated me. Tayal
inauba amadi laisna khangba warabagum nongdai bu yaningdabagi matawga loinana magi oiba sapham amamam uthoknarai adebu mai hauna unkhatnariba laisa pakhang anidudi amana amagi mitta yengnaduna lebli yengnariba mitiyengdo nungsinabagi mitiyeng natte amana amabu singnabagi mitiyengni ijanna yengli nongdairembagi mitlu anida thamoi chakna karisu tawzaba ngamda aduga nongdairembana yengli pirang ihokkhibagi tanik iru luriba ijangi mitlu anida karimnabagi saklonda nungshibana yomlaba mityengna mikupsida nongdairembana haikiba wahaisingse marupsingduna laushinba ngamlamlabadi yamna nganna nongdairembana tawriba pomnamak ijanmu nungsibagini khanglambasu yai adubu madu oikhidre tangak asi phawbada marupsingduna ijan nongdairemba anibu tamthina yeknaba amagi maongda ukhibadagi ahenba karigumba yanabagi maong machet amattasu ukhide chingnaba yaba thawong amattagi samilsu phangkhide adubu mataw karamna luhongbagi waphamsida yanaraklibano khanbada maikai animakta chamamnaba pokli karamna nongdairembana ijangi luhongbagi wapham haudoraklibano aduga karamna ijanna nongdairembaga luhongbada ayaba pithoraklibano amaromda chamamnaba poklabasu harauba nungaiba poknari tayagi yumda matha isa saganna phamnariba mayamdugi mathado lukhoigi wazawna thugairei wainingbo oijarasanu chawnu hongdokani yeknagera yengthinagera khatnagera phunagera launagera moi anigi thokpa tawjarasan aikhoigi nupasinasu nupi machasiga luhongge haire masida nupi machasinasu luhongbada ayaba pithorakle laibak pungjaw thinna honglani sida loire ai ase matam amagi manipur sida iming set kaina chatlamliba phawbadagi phawraba thikada lukhoi ni lukhoi aigi chanabo araibo oigadro adugum aigi mausu tarai oiroi ahingbina mapa nangi thainagi mihuldo handri boire sakhibe isai no mata sungangi hainabado chumkhreda kalakpara nangdi phangjaramoi thainagi sangamayamduna aise noknariba karisu leidaba bo macha ma pokhaibe nomai blank fire amada kibadagi michil oyena aduna amuktang moi mayamgi mangda aigi punsi marel sina arang araki punsi marel dagi heli haiduna nungaiba uttoriba thikada lukhoi mina lakchaba yaba nuparo icha ahumse nungshi manbai nangbusu nungshi manbai ai maphamsida lakhiba natro aibu michelo karinege masinu pasidi ho thigang pothopira anuwo matai manau anina haraubadagi ngangnaribado taraga leiramba thabalsu lukhoigi wada harauna wangangle ingai anisu yetnabiran luhongu yadaba icha aribi anigi luhongbase yam thuna hongnaba sillase aisu iya nupagi ngaksanda isa nupina kundo hukpado prap yengninglake lohongpamda mina ngangnabado taninge bor kaina ani sidi onthokna chanakre fazai yam chanai haina hansi se leitrabasu isa ningolgi inkhol saruk yonthoklaga adum dang du hongani awonga un chawna tamthoke kusum suma poroi babo machin lepna bahairei ho karino ngangbiri dubo ikai bidabro adubu haiba yaba waro haire chei kuntra hena leisharaklaba icha ningolbu tajob migi mayumda thakidro lukhoi su thok haizilei ingai ga aiga wakhal chanai tobadabu isa imau ruhongbada low inkhol kai bahongnade ingai gi damak ai leiri imogi potna amatta walhandaba maku aina shilakani thikara lukhoi aigi sagaibu nga kadoriba imaudi sanani ne sana natro imau sanagi luhongbada inkhol yoli haiba athibu wahi mina haina hanba maku aina pamde ingai na su aigi waphamse yabiyu lukhoi gi waphamsida khanjanar e thabal aduga kusum amadi macha mamauda hanglei nakhoi kari khaliba kusum amadi mamauna kari shukhumlaktrabada ahingbina mapuroi bagi waphamdo sagolei yabiro kaidobagi atopa natrabasibo inaubana yakro lawing khona sanade na tanga kansida arimada kaidoba yunthoktoino yolono aikhoi kobok thikada lukhoi chauthok chauna lerisidi sana thoini inaubada khup khuzapi siglei inhawdo noksinnerei
ꯃꯀꯨꯕꯣꯛꯇꯁꯨ ꯄꯥꯈꯠꯅ ꯌꯦꯡꯖꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯃꯃꯧꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯌꯥꯅꯤꯡꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯂꯕꯗ ꯂꯨꯈꯣꯏꯅ ꯊꯥꯕꯜꯗ ꯑꯌꯥꯕ ꯄꯤꯊꯣꯔꯛꯏ꯫ ꯏꯆꯥ ꯏꯌꯥ ꯑꯅꯤꯒꯤꯗꯃꯛ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯐꯕꯅꯤ ꯈꯟꯕꯗꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯂꯨꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯦ ꯇꯀꯣ ꯁꯔꯤꯁꯣ, ꯑꯩ ꯑꯁꯦ ꯂꯥꯏꯅ ꯆꯥꯟꯕ ꯃꯤꯗꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯍꯦ ꯒꯣꯗ ꯊꯦꯡꯛ ꯌꯨ꯫ ꯂꯨꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯐꯥꯒꯤ ꯄꯨꯕ ꯃꯑꯣꯡꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯌꯥꯝꯁꯨ ꯍꯟꯅꯈ꯭ꯔꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯇꯌꯥꯜꯅ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯂꯛꯅꯔꯒ ꯁꯥꯟꯅꯔꯤ, ꯑꯉꯥꯡꯗꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯅꯥꯀꯟꯗ ꯂꯥꯏ ꯌꯦꯛꯂꯤ꯫ ꯇꯌꯥꯜꯅ ꯊꯣꯏꯊꯣꯏ ꯌꯥ ꯀꯦꯀꯨ ꯌꯥ, ꯁꯦ ꯄꯄꯥꯗ ꯌꯦꯡꯉꯣ, ꯀꯗꯥꯏ ꯀꯅꯥꯅꯣ ꯁꯤꯕꯣ? ꯏꯆꯥ ꯊꯣꯏꯊꯣꯏꯔꯣ? ꯊꯣꯏ꯫ ꯂꯥꯏ ꯌꯦꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯃꯈꯨꯠ ꯇꯩꯊꯣꯛꯅ ꯆꯪꯉꯛꯂꯒ ꯀꯔꯤꯅꯣꯃ ꯊꯤꯔꯛꯏ꯫ ꯀꯩꯅꯣ ꯊꯤꯔꯤꯗꯨꯕꯣ? ꯑꯩ ꯐꯣꯟꯗꯤ ꯁꯤꯗ ꯂꯩ, ꯀꯗꯥꯏ ꯄꯤꯔꯣ? ꯐꯠ ꯂꯧꯔꯒ ꯀꯣꯜ ꯇꯧꯏ ꯏꯆꯟꯗ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯔꯕꯁꯨ ꯄꯥꯏꯔꯛꯇꯦ꯫ ꯂꯩꯁꯅꯥ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯄꯥꯏꯗꯤ ꯀꯌꯥ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ, ꯍꯨꯔꯥꯟꯕꯤ ꯇꯧꯉꯝꯕꯤ, ꯑꯁꯨꯛ ꯀꯨꯏꯅꯕꯨ ꯃꯤꯅꯝꯂꯝꯕ, ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯍꯩꯔꯝꯕ꯫ ꯍꯣꯏ ꯌꯥꯔꯦ, ꯅꯪꯅ ꯂꯥꯛ ꯑꯃ ꯇꯧꯔꯁꯨ ꯀꯩꯁꯨ ꯄꯥꯏꯔꯛꯑꯔꯣꯏ, ꯃꯔꯥ ꯂꯩꯔꯕꯅꯤꯅ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯫ ꯀꯤꯔꯝꯃꯅꯤꯌꯦ ꯅꯪꯒꯤ ꯏꯁꯧ ꯍꯥꯏꯔꯗꯅ꯫ ꯌꯥꯝ ꯍꯩꯅ ꯂꯣꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯔꯒ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯔꯝꯕꯩ ꯋꯥꯔꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯑꯩ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯉꯤ, ꯑꯉꯥꯎꯕꯤ ꯃꯥꯜꯂꯤꯀꯣ꯫ ꯀꯔꯤꯗ ꯍꯔꯥꯎꯗꯣꯏꯅꯣ ꯁꯤꯗꯕꯣ? ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯄꯨꯝꯕ ꯇꯥꯏꯌꯣꯟꯅꯔꯝꯃꯒ꯫ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ, ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯈꯠꯅꯃꯟꯕꯗꯩ ꯅꯨꯡꯁꯤꯅꯕ ꯑꯣꯟꯊꯣꯔꯛꯄ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯡꯁꯤꯅꯔꯝꯗꯧꯗꯤ ꯃꯥꯟꯗꯦ꯫ ꯀꯩꯒꯨꯝꯕ ꯅꯨꯡꯁꯤꯅꯔꯝꯂꯗꯤ ꯑꯩꯈꯣꯏ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯈꯪꯒꯅꯤꯅ꯫ ꯂꯩꯁꯅꯥ ꯁꯥꯎꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯑꯗꯨꯅ ꯃꯆꯤꯟꯗꯣ ꯀꯕꯣꯛ ꯄꯣꯛꯂꯒ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯄꯣꯠꯈꯠꯂꯒ ꯁꯨꯝꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯐꯨꯅꯤꯡꯈ꯭ꯔꯦꯗ, ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯇꯣ ꯈꯪꯅꯤ ꯑꯗꯨꯕꯨꯗꯤ ꯃꯥ ꯂꯨꯍꯣꯡꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯊꯣꯏꯊꯣꯏ ꯂꯥꯛꯑꯣ ꯇꯨꯝꯊꯣꯛꯑꯁꯤ, ꯃꯃꯥ ꯈꯣꯛ ꯄꯣꯕꯤꯔꯒꯦ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯃꯥ ꯏꯆꯥ ꯊꯣꯏꯕꯤ ꯀꯩꯅꯣ ꯌꯦꯛꯂꯤꯗꯨꯕꯣ? ꯑꯉꯥꯡꯗꯣ ꯃꯉꯛ ꯅꯣꯟꯈꯠꯂ ꯈꯨꯝꯃꯛꯏ꯫ ꯃꯃꯥ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀ ꯏꯕ, ꯑꯩꯈꯣꯏ ꯃꯤꯁꯅ ꯏꯌꯣ ꯍꯥꯏꯌꯦ꯫ ꯄꯨꯄꯨ ꯕꯨꯕꯣꯛꯁꯦ ꯌꯥꯝ ꯂꯨ ꯇꯧꯕꯤꯌꯨꯁꯨ ꯍꯥꯏ, ꯑꯗꯨ ꯏꯅꯦ꯫ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯤꯁꯅ ꯑꯩꯁꯦ ꯃꯔꯝ ꯃꯣꯛꯏ ꯍꯥꯏꯔꯛꯇꯣꯏꯅꯦ꯫ ꯌꯦꯛꯊꯣꯛꯑꯣ, ꯇꯨꯝꯅꯤꯡꯉꯁꯨ ꯄꯄꯥꯗ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯃꯃꯥ꯫ ꯃꯆꯤꯟ ꯃꯈꯥ ꯌꯥꯡꯉꯤ ꯑꯉꯥꯡꯁꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯆꯥ ꯄꯣꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗ ꯊꯦꯝꯗꯕ ꯌꯥꯗꯕꯩ ꯊꯦꯝꯈ꯭ꯔꯕꯁꯨ ꯇꯌꯥꯜ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯉꯣꯟꯗ ꯋꯥ ꯂꯣꯠꯂꯝꯕꯗꯤ ꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯟꯅ ꯃꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯋꯥ ꯂꯣꯠꯂꯝꯕꯁꯤꯗ ꯋꯥꯔꯧꯕꯅ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯖꯗ꯭ꯔꯕꯅꯤ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯑꯣꯏꯔꯝꯂꯗꯤ ꯉꯁꯥꯏꯅ ꯏꯆꯟꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯈꯠꯅꯕ ꯍꯧꯔꯨꯕꯁꯨ ꯌꯥꯔꯝꯂꯕꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯀꯧꯕꯅꯤꯅ ꯈꯨꯟꯅꯥꯏꯒꯤ ꯁꯛꯎꯗꯕ ꯄꯜ ꯑꯃꯅ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯡꯅ ꯈꯥꯈꯤꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯖꯤꯟꯖꯩ꯫ ꯃꯣꯕꯥꯏꯜ ꯄꯥꯏꯈꯠꯂꯒ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯀꯠꯇꯣ ꯋꯥꯆꯦꯞ ꯆꯪꯂꯒ ꯁ꯭ꯇꯦꯇꯁꯇ ꯋꯥꯔꯧꯕꯒꯤ ꯃꯄꯥꯎ ꯄꯨꯕ ꯋꯥꯍꯩ ꯑꯅꯤꯈꯛ ꯊꯥꯒꯠꯂꯤ꯫ ꯋꯥꯔꯧꯒꯅꯨ ꯉꯝꯗ꯭ꯔꯦ꯫ ꯊꯥꯒꯠꯂꯤꯕ ꯁ꯭ꯇꯦꯇꯁꯇꯨ ꯏꯆꯟ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯅꯤꯃꯛꯅ ꯎꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯗꯨꯅ ꯁꯨꯝꯂꯤꯕꯤ ꯂꯩꯁꯅꯥꯅꯁꯨ ꯎꯔꯦ꯫ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜꯗ ꯈꯟꯖꯩ, ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯁꯥꯎꯔꯕꯁꯨ ꯋꯥꯔꯧꯕꯁꯨ ꯀꯔꯤꯝꯇ ꯍꯦꯛ ꯎꯠꯊꯣꯛꯇꯦ, ꯃꯕꯨꯛ ꯐꯃꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯇꯌꯥꯜꯕꯨ ꯊꯥꯒꯠꯄ ꯅꯠꯇꯦ, ꯇꯁꯦꯡꯅ ꯑꯐꯕ ミꯁꯛꯅꯤ ꯇꯌꯥꯜ꯫ ꯃꯇꯝ ꯆꯨꯞꯄꯗ ꯏꯪꯊꯕ ꯇꯞꯊꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯕꯅꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯕꯅꯤ ꯏꯆꯟ꯫ ꯉꯁꯤꯗꯤ ꯏꯆꯤꯛ ꯆꯤꯛꯏ ꯏꯃꯨꯡꯁꯦ꯫ ꯍꯔꯥꯎꯕꯒꯤꯔ ꯀꯔꯤꯅꯣ ꯆꯥꯛꯉꯟ ꯆꯥꯊꯣꯛꯂꯒ ꯉꯟꯇꯥꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤ꯫ ꯏꯆꯟꯁꯨ ꯌꯥꯝ ꯉꯟꯅ ꯇꯨꯝꯕ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯃꯤꯠ ꯎꯏꯁꯤꯟꯕ ꯉꯝꯗ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯁꯅꯥ ꯀꯣꯜ ꯇꯧꯔꯛꯂꯕꯁꯨ ꯃꯍꯥꯛ ꯇꯥꯏ, ꯇꯥꯕ ꯈꯛꯁꯨ ꯅꯠꯇꯦ, ꯃꯈꯨꯠꯇ ꯐꯣꯟꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯐꯝ ꯈꯪꯂꯣꯏ꯫ ꯑꯗꯨꯅ ꯀꯣꯜ ꯄꯥꯏꯕ ꯉꯝꯗꯦ꯫ ꯃꯔꯥꯜ ꯂꯩꯕ ꯀꯧꯕꯅꯤꯅ ꯀꯤꯗꯨꯅ ꯆꯦꯟꯕꯒꯨꯝꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕ꯫ ꯐꯣꯟꯗꯨ ꯈꯨꯠꯇ ꯁꯨꯝ ꯄꯥꯏꯔꯒ ꯂꯩꯕꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯆꯪ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯃꯨꯛ ꯆꯪ ꯇꯧꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯂꯦꯞꯈ꯭ꯔꯕꯗ ꯌꯨꯇ꯭ꯌꯨꯕ ꯆꯪꯂꯒ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯌꯦꯡꯕ ꯍꯧꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ, ꯋꯥꯆꯦꯞꯇ ꯆꯪꯂꯒ ꯁ꯭ꯇꯦꯇꯁ ꯌꯦꯡꯂꯛꯄꯗ ꯇꯌꯥꯜꯒꯤꯁꯨ ꯌꯦꯡꯂꯨꯔꯦ꯫
swai lawi ijan hatu kol taw sira khalli adubu ngamdi hiplambadagi sat makok tu haigatlaga phaglang nga tharaga phamlei khut ani so phani machi da chi na paisili tayal na thamakli bi status to mangondani haiba maha khangi adum na leiringe ringking lakpada khangi kana ginu yenglubada bilen chongthokli batuda mihu du phasillaga riship tawi nakong da thamduna wadi ngangdi nongdai rembana tayal gi status ubra ure imung de jan gi wari sana fam khangloi khanmana mapana thorak pani ngasidi inaubana mabu kupna senari ma kari tauri kana gi wari sari munna yengsili sena pham su thokpani yengsin basu tabani asuk chauna makhoi mayam dagi achawba wa pham amabu chahi kaya lotuna thamlakpani adubu arot pa wa pham khuding phongbagi matam lei madugi maram yorakladuna makhoi mayam na wa pham do khara makhai khangkhre manung hanjin ba wa pham khangnabagi damak mabu senabani aduna mikup naum singna lona thupna imung dagi thoraklaga namidang sida inkolgi amamba machida laktuna leirabani ichanda call tawtringe tayalgi whatsapp status tu hana oki mana warobase nangona natra mane aingondane wai sigaloinana mapi tare ijan nongdairin basu chimbal chipsillaga tagup thokliba thawan singbo yingse ijan su kapna hairei ai yam patre ai ki phasa phamsu leitre asuk phasa taba thong mayam se kari ki tawriban aina tawhan mani masida nang matha sagano khuding makki dai ta aina pugani yare khangi nang mas mai nang na kaya apa dai ta yaw ba thabak tawdoino pumnamak nang na thokan bani khuding maksi ki haurak pham nang ni nang aibo aina natte ga haikrabo nang na du kan thi thokna sauri do taning de nokning lura male makhol thokna nok thok lure mana matang chada noklakpada ichandi maching haigalei yam thino usitabai ma ongni ne hallabra khanmani asigumba thong ma ongma tawse hanba ko ba leite ne ko nokpa su yadrabo ichanna saurakpada nokpa hanjillaga haizarei adubu nupi dudi ta khidre pendaba pumba phudok pham leitrabada saurei no okaino nangna nokpada kanana thinge ai gumbina thingbagi haksu leite nangi na phamda ai kari su oide aduga aina nungai tabada nang yaude nangna naning tamna no oro wakhal mayam sida nangna nokpa tabagi pangal yaude aingonda hose mahusa kum khamba nang hodi patka khrekoldo nongdai rembasu taina phom khangda mobile do lang thoke towi ngamsu ngam loidabada janbu khamba ngam hodraba madom haise asu ngangna bawa basibu kai nupino aina chahi ani ahum khak oklubagi mana on khataga chahi mapal tara ole manung asu kan manupi sibu ani su leiram kidro leiramoi kadai de leiram doino amambada inaubana hairak pasida mit on khatlaga amugla abra lumfudi heikre huran manangwanda lumfu tawdradi kana tawdoino ngamsu ngamkhreda noini na ngambase thaina chahi tarani pantara mapan khakta ngairinge thodok maram oiraga chahi kunthra yela pho omkhatnaraga chaknaba khatnaba ngamliba nakhoi ani da lumfu tawdradi baba lawai khoida tawge hairo baba yam lawi ko mona sengaw lakpa aige marup sasinaraga ichal nupi lakhibado kanano asoiba puthoknaradi yam lei ko pangen juyen jalakana amana marol ama wa ngangna yadabane aribi tawngam viduro madi thaini de adung wa ngangna ba yarak tridudi lire matik power yam paini mado the power of aribi is so powerful nongdai remba suktak dinglaga kanana yade haige thaina aina haibadani mana yakhrido noina khangsu khangdana aina power pibaini mana powerful oirise powerful gi horak from the aini is yaram lani he paktabi haisini inawa noina khangdaba wa yam leiri aduna khangdradi wa yam ngangana aina mabu khabada yang wana munki nakhoi kana amtagi mateng yauda ai isagi lausingna magi thamoiba khudum channabo anakibani maduda aina wakhibasindo tamthokpagi loiba nairoi inawa ma khwang metlaga loiba naidabo wari leiba honade tamthoro thuna madune khoina taba pamlise
nongdai rembagi sakfam maong onkre khut ani ma pikhau homjillaga lithok patam thopa ngamdabagini aina thamoida omkhatlaga awawa khanglibase ai yam pangdre oidaba namtha kya ama tawrubana ai pangdaba misak oire aigi marup nongdai rembabu pangdraba ngaktra angakpana yomlaba warakpa ngamjadaba haiba indaba thamoi ama palambasina asi yongna aibo honganbani isana isabu wahanjabani ijan su tarakliba mapido thingatnabo hotnabada mitchena ushillaga leire ushiliba mitto namkhairaga thingma yadraba anam kanbi pirang mariksingdo lamhin bikum chentharakli mit ushin uising hiki kaplaga nongdai rembabu su pendana solai karamba matamdano nangna ibu harauna thambigadaba aina sagat charuba kaya matam chuppada nangna aremba tahalli aingonda karimnaraka nangi nushibase karino aibu kapalaga nangi apenbase kahino aina waraba matam sidadi nangaibu themsin birakpa yaina themsin birakpagi mahusagum laknabiba makhoi animaki thamoida amana amagi maphamdagi nungsiba wahai phajaba matau khaurangna ngainari adobu nongdambagi kumhainara khuzin khunan thokta umkhatnaba phibamda hektamuk onthaki chimbaldana amma thamoidana amma wakhaldana amma samjinnaba yadraba wanga mari leinadaba maong matawna mang thakiba nahali school campus tani ijan ga mitkhuga campus da duty taminari ijan di tarang amadani duty tariba mikhudi ijan bu lona yengse lona sum yengbasina kanaroi khalei ijan gi nakta khazik sangsillaga wari saba hori school amatada oza oiminabani aigi khantawdaba thong amana khamuk kaunada leibase nungaite ijan sumit khuda utkiba asawado kawkhrabakum tapna hairei sir aisu nangonda hairoidaba wa kaya haikre aina tariba pause achumbara hoi isam samjina khumlei mitku sukochi amadi konaba hotnarei aina haisaba matamda sawkhibaduga hairabadi ngakjane ijan sumit khubu suktak yenglaga ngakpham thokdeda hana su haikida sarda aidi aina kanagi suwa tadribasigi aigi oiba maram leise masida nangi ko thingzilakanu aigi wado nangna thoina takhide mipum khuding thamoi amamang palibani paliba thamoi dugi marolsu topna leizaribani madu ushin mangamba miyoibase pakleitaba mali thingnadri adugumba misa hai ki mit khoda ichanna tattana mangondagi lapna leiyo magi suwari leise arimbada khazaktada nungaina khiroi adobu ichanbu pamzaba nungsi khibagi mayaina madobu mitkhuna takhide masu masana masagi maral yazarei ai soikre adobu pumnama kauthoknaraga lohongbai chepau pinase marupki mingda angamba poyeng taunase taurake aina hangadaba sumali harauni ya thorei mitku sunauche phagi torei hongdoro bahai sibo hongani ngangnaba khwai waba amado aina manakta leiraga khalaktradi yaroi dori nangonde henbrane noy amaduna mitkogi wangang sida suklamba ichando nokthorei aduga hairei mahana hai aina hele aduga aina hai mahana hele kanani helino haibade ai sukhangde nangne helamdo malida aina sum khanbada khangde da mitko thawai tana nokchere ijan asumna nokpa uzaba ahanbani mitkhudi aduna mahak nokpa kawre ijanna noklibado mitkupta yingze thawai tana nokchere bi isangi minokto hon amana thugaire animak yengthorakpada nongdairimba bullet thaugadabagi sem sarami pisumdagi hauraga mamai mamit pungba sukle nongdairemba nokcheramba minokto khangan hanjinkhri ijanso nongdairemba su khana ijangi mitta yenglaga campus wang malan thokre ijanso nongdairemba na yenglamliba miyungdigi wahantok laksan mangam howi
ꯃꯉꯣꯟꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ ꯏꯆꯟꯅ ꯈꯪꯍꯧꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯔꯛꯇ ꯁ꯭ꯀꯨꯜꯒꯤ ꯀꯥꯡꯁꯤꯁꯨ ꯀꯥꯡ ꯀꯥꯡ ꯍꯥꯏꯅ ꯃꯈꯣꯜ ꯁꯦꯡꯅ ꯈꯤꯡꯂꯛꯏ꯫ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯉꯥꯡꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯁꯨ ꯌꯥ ꯅꯨꯡꯁꯤꯅ ꯊꯥꯗꯣꯔꯛꯏ꯫ ꯑꯣꯐꯤꯁꯇꯅꯤ ꯀ꯭ꯂꯥꯁ ꯆꯪꯒꯗꯕꯒꯤ ꯁꯦꯝ ꯁꯥꯔꯛꯂꯤꯕ ꯑꯣꯖꯥꯁꯤꯡꯗꯨꯒꯤ ꯅꯥꯛꯇ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯥꯛꯂꯒ ꯍꯥꯏꯔꯔꯦ꯫ ꯑꯣꯖꯥꯁꯤꯡ ꯀ꯭ꯂꯥꯁ 5-10 ꯐꯥꯎꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯦꯛꯁ ꯔꯥꯏꯇꯔ ꯄꯦꯟ ꯑꯃꯃꯝ ꯃꯤꯁ ꯏꯆꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯏ ꯍꯥꯏꯕꯤꯔꯒ ꯌꯦꯟꯊꯣꯛꯄꯤꯔꯝꯃꯣ꯫ ꯕꯣꯛꯁꯁꯤꯗ ꯌꯥꯎꯔꯕꯅꯤ꯫ ꯔꯦꯖꯤꯁꯇꯔꯗ ꯂꯩꯕ ꯑꯉꯥꯡ ꯃꯁꯤꯡꯒꯤ ꯌꯦꯡꯂꯒ ꯄꯨꯁꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯄꯤꯛꯄꯗꯒꯤ ꯀ꯭ꯂꯥꯁ 4 ꯐꯥꯎꯕꯅ ꯑꯞꯁꯔꯥ ꯄꯦꯟꯁꯤꯜ ꯑꯃꯃꯝ ꯌꯦꯟꯊꯣꯛꯄꯤꯔꯝꯃꯣ꯫ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯁꯅ ꯈꯨꯗꯣꯜ ꯇꯝꯕꯤꯕꯅꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯋꯥꯐꯝꯁꯤꯗ ꯏꯆꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯉꯝꯗ ꯇꯧꯔꯤꯕꯁꯤꯡꯗꯨ ꯆꯉꯛ ꯃꯥꯏꯉꯛꯅꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯀ꯭ꯂꯥꯁ ꯆꯪꯅꯒꯗꯕꯒꯤ ꯈꯨꯠꯇꯁꯨ ꯔꯦꯖꯤꯁꯇꯔ ꯄꯥꯏꯔꯤ꯫ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯏꯆꯟꯕꯨ ꯊꯥꯒꯠꯂꯝꯂꯒ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯅꯈ꯭ꯔꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅ ꯏꯆꯟꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯃꯤꯁ, ꯃꯤꯅꯠ 5ꯇꯪ ꯑꯣꯏꯔꯕꯁꯨ ꯑꯣꯐꯤꯁꯇ ꯐꯝꯈꯤꯁꯦ, ꯂꯥꯛꯄꯤꯔꯣ"꯫ ꯏꯆꯟꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯇꯨꯡ ꯏꯟꯅꯔꯒ ꯆꯪꯂꯛꯏ꯫ ꯆꯤꯌꯔꯗ ꯐꯝꯊꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅ, "ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯃꯤꯁ." "ꯁꯥꯔ, ꯂꯨꯍꯣꯡꯗꯧꯔꯦ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯕꯁꯨ ꯃꯤꯁꯄꯨ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯀꯤ ꯔꯦꯖꯤꯒꯅꯦꯁꯟꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯔꯤ." ꯔꯤꯖꯤꯒꯅꯦꯁꯟ ꯍꯦꯟꯅ ꯉꯛꯂꯤ ꯏꯆꯟ꯫ ꯀꯔꯤꯒꯤ ꯔꯦꯖꯤꯒꯅꯦꯁꯟ ꯔꯤꯀ꯭ꯋꯦꯁꯅꯣ? ꯄꯨꯝꯃꯝ ꯃꯝꯂꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯒꯤ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡꯗꯨꯗ ꯆꯃꯝꯅꯅ ꯌꯦꯡꯂꯒ ꯂꯩꯔꯛꯏ꯫